गुरुर्ब्रह्मा गुरुर्विष्णु गुरुर्देवो महेश्वर गुरु साक्षात् परं ब्रह्म तस्मै श्री गुरवे नमः। ध्यानामूलं गुरोर्मूर्तिः पूजामूलं गुरोपदं मन्त्रमूलं गुरोर्वाक्यं मोक्षमूलं गुरोकृपा। अज्ञानतिमिरान्धस्य ज्ञानाञ्जनशलाकया चक्षुरुन्मीलितं येन तस्मै श्रीगुरवे नमः। ओम शांति शांति शांति। सद्गुरु भगवान की जय। मसीदी सती हैबसी कइनो करी करी ngakpham thoi nupi ama oina haibadugi matangda nainaraji wari ga loinana sati anasuya mataji gi wari ga loinana अहोबदा सती कदाइबु कौके हाइबु इंग्लिश ता हाइरगदी चेस्टिटी हाइ अकोई मणिपुरी करी हाइबनो निंगसिंगद्रे वारौबिरोय। हिंदी दना सती हाइरे हिंदी की वाहिनी सती हाइबदी संस्कृत हिंदी रोमदे लाकपनी अदना सती कदाइबु कौके हाइबु मयामना सती की अर्थ हाइद्रिङैदा हौजिक मयामना हेक तारकपा हौजिक हेक उरकपा हेक खंगकपा वीडियो द खंगदे नत्रगना ममांग द पुथोकिबा सीरियल मयाम द खंगदे हेक उलिबा सती की चरित्र मयाम हेक उलिबा मयाम जे मदो खरा अमदी लान उल्ले करी मरमगिनोबु असेंगबा शास्त्रदा ईबा मुनि ऋषि सिंहना नुपी सिंहना करी करी कमायना लमचत चटकदबनो करी तौगदबनो हाइबा असेंगबा हाइबा मयामदो मदुदगी खरा खरा थैदोगा हेक मतुंगदा इरकपा मयाम हेक इरिबा लाइरिक मयाम जे नुपाना इबा ngaktani नुपीना इबा दी कोना हौजिकता लिटरेचर का तौदना कोना होरपै वानी ममांगदा इहान हामदा श्रुति हाइरमे श्रुति हाइरदि ताबा तारगा ओजादुना परा तानी ऋषिदुना माना परादा तानी आ इ उनुरी लिरी ए ओंग व्याकरण हाइरगदी अदु हाइरनी सात्रदुना तारगदुइनी अदुगी मतुंगदा आ इ उनुरी लिरी व्याकरण की सूत्र मयाम चिंफा पुदुइनी धर्म क्षेत्र कुरुक्षेत्र गुरुदुना हाइदौरिबनी खुदम की वानी वेद पुनमक से अदुगा अतोप मतमदा लेरंबा शास्त्र पुनमक से गुरुदुना हाइरनी शिष्यना मतुंग इलनी खुमनी गुरुदुना मु हाइरनी शिष्यना मु हाइरनी मतुंग इलनी अदुमाइना तंबा ngaktani अदुना सिबु श्रुति हाइरगदी तारगा मथंग मथंग नॉलेज तो गुरुदुना सात्रदा हाइरनी शिष्यदा हाइरनी शिष्यदु गुरु अरकांदा मागी शिष्यदा मुक तमनी अदुमाइ तौदना जनरेशन टू जनरेशन मथंग 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 हाना नॉलेज ट्रांसफर तौ मतमदा चिन्ना हाइरगा नाकोंगना तारगा चिंफा पुरगा तौरमे ममांगदा लाइरिक लेरमदे कोलोम लेरमदे इननबा अदि प्रिंटिंग मशीन गजि ngasi ngarang chahi cham yankai chamagi sidida thurukpa ngaktani mamangda amabu leramde hek hauzik civilization akoina khudong jaba phangiba nungaiba phangiba yot tagi hairo electric hairo ade
मोबाइल हाइरो मोबाइल कुईद्री मैम खंगनरीसिनी टीवी हाइरो रेडियो हाइरो से चही का चाम यांखई 19th century की लोरमदाइसिदगी होरकपा ngakतनी हेक लोरेब बोम बुथोकपा हाइरो एरोप्लेन हाइरो अखोइना हेक हौजिक नुंगाइना हिंगबदा चंगिबा पोट मयामजे फिरोलदगी हाइरो अनौ अनौबा सिंथेटिक फाइबर तोंगाना थोरे टेडिकटनबु हाइरो हेक लैरिबा सिविलाइजेशन मयामजे ngasi ngarang kak थोरकपा ngakतनी ममांगदा लाइरिक लैरमदे पाननबा ओजादुना हाइरनी सात्रना चिंफा पुरनी ओजादुना माना मु ओजा ओइरनी अदुगा मागी सात्रदुंग तानी चिन्ना हाइरगा नाकोंगना तारगा नॉलेज मयामदो ट्रांसफर मथंग 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 हैंड ओवर तौरमनी अदुगी मतुंगदगिदी अदुना सात्रदुना करिगुम मतिक चाद्रबा अदु ओइरगदी ओजा परा ताक्ते मतमदुददी मसे ज्ञान लोय ताक्सलुरगा हयेंग सिरान तुरान तौरदी फत्तेना मतिक चाद्रबा अदुदी योग की नॉलेज बो हाइरो वेद पुराण बो हाइरो व्याकरण बो हाइरो अदगी अतोप शास्त्र बो हाइरो धनुर्विद्या है लेरी अतोप शास्त्र मयामसु लेरी ज्योतिष बो हाइरो पूजा तौबगी बो हाइरो पौरोहितम सिन चिंग मयामसे सात्रदुना करिगुम मतिक चाद्रबा अदुगी अदु ओइरगदी तामदे सुम थेंगदरा कांददी चिन्ना हाइबदो ममैददी भोजपत्र मनादगा तौरगा इरगा थंबा रिकॉर्ड तौबा खरा खरा हौरए इबा होरकपदगिदी हाना हाइरमबदो इरगा लैरमनी इराय लाइना नॉलेज दो फंगे अदु ममांगदा हाना लैरमबा लाइरिक तो इरगा लैबदो सुम चादना नत्रगना तिन्न चादना नोंग नुंसि नुंसादगी पत्तना पोमदना मांगिदौरे अदुरगदी अमुक सिंतोय अमुक कॉपी तौय अमुक सिंतोय अमुक कॉपी तौय मथंग 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 सही लिसिंग लिसिंग मथंग मथंग कुमदरखरबनी मथंग अखोइना हौजिक फंगिबा नॉलेज मयामसे अरिबा संस्कृत के नॉलेज फंगिबा मयामसे अदुना ममैददी लाइरिक तो पारगा खंगबा यारबनिना संस्कृत व्याकरण दी फजना हैरुरबा तम्मुरबा अदुदुगा मतिक चाबा मीदी नत्रबा अदुगा मतिक चादबा मीसिंगदुना सती की मतंगदा हाय मतमदा कमाय तोगेबु मा मसागी नुपासिंगी खुदोंग चाव फंगनबा खरा खरा वाही परेंग मा हापचले अदगी वाही अमनी हापचले अदुमाय तोना खरा खरा हापचनगिबदगिदी हौजिक सती की डेफिनेशन मयामना फंगिबा मयामसे प्योर वेदगी मतमदा मुनि ऋषिसिंगना नुपीना कमायना तौगदबनो करी चटकदबनो करी चागदबनो करम मियेंगदी येंगदबनो हाइबा मयाम हौजिक अखोइना खंगिबा हौजिक थेंगनरिबा फंगिबा मयामसिदी सती की डेफिनेशन दो प्योर डेफिनेशन नत्ते अदुना हौजिक फेमिनिज्म हाइदना इहौ लाए अदुना नुपागा नुपीगा राइट मानई का हाइबा मयामसे ममांगैदा अमु मतम अमदा हिस्ट्री नैनरगदी हिस्ट्री की ओजासिंग यावरगदी मयाम खंगबिरे नुपीना पालमे मतम अमा अखोय हौजिक नुपाना पूरा नुपाना खुलिंगबा समाजना लई हौजिक मतमददी नुपाना इलेक्शन बु ओइरो अदै थबक तौबु ओइरो युमदबु ओइरो नुपाना हाइबदो अदु तौगदबनी हाइबा हौजिकसु नुपागा नुपीगा राइट मानई हाइबे वानी अदुगा हेग लुदा लुसलकांददी अमदबु ओइरो नुपाना हेक्ता लुचिंगी सिगी ममांगदा मतमम लेरमे सही याम कोइरबई ममांगदा नुपीना खुलिंगबा समाज लेरमे हौजी नुपाना तौरी सुमाइना नुपीदुना निंथौ ओइदोनी नुपीदुना ग्राम पंचायत का लेरगदी अदुगी हेड का ओइगदोनी मतमदा ग्राम पंचायत हाइबा लैबा नते मकोक से युमगी मकोकसु नुपीदुना ओइदोनी हौजिक नुपाना ओइरी सुमाइना मतममदा ओइरमे नुपासिंगजे मिनाइदोना सिनरमे अदुगा मतमदो ओनगिबई मतुंगिना हौजिकना अमु नुपाना लोचिंगबा समाज से अमुक लाकपई वाने अदुना सिना हिस्ट्री की वारीनी सिदी मयाम हिस्ट्री नैनबिरगा अदुम खंगनी सिदा सांगतोगुमसी अदुना मतांगसिदा हाइजनिंगिबदी हौजिक फंगिबा हौजिक मयामना खंगिबा सती की डेफिनेशन सिंगजे सिदा यानसनबा अर्थ खरा यावग्रबनी अदुना पूरा मुनि ऋषिसिंगना पामबदो अदुमक नत्रे हाइबदुनी हामबदा हाइजनिंगिदी अदुना सती हाइबजे कदाइबु कौगेबु नुपासे याम पंग्रब जीव मनी नुपासे कमाय तौरगा खुदोमीद लैर सिन्नबा यानी हाइबगी अदुगी कला तो आर्ट तो अदुबु करी कौगेबु सती कौगे अतोप डेफिनेशन अमदा हाइरगदी अतोप डेफिनेशन अम सती हाइजे कदाइबु कौगेबु चिंगलेंबजे कयामु यामना चिंगलेंगेबु मंगोंदा वा ngangu मतमदा रेस्पेक्ट न मरम ओइदना कीबगी नतबा रेस्पेक्ट कीबजु खितंग यावबा याय अदो रेस्पेक्ट न मरम ओइदना एसे हाइरो कांदा करी खनगिनी करी हाइनी मा नुंगाई हिरोइदरा हाइदना हाइगे तौबु वादो पनबा हाइबा ngमोइदो अदुक चांग यौना चिंगलेंबदो
ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯒꯦꯕꯨ ꯁꯇꯤ ꯀꯧꯏ ꯁꯇꯤ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯁꯇꯤꯒꯤ ꯃꯒꯨꯟꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯗꯗꯤ ꯁꯤꯁꯨ ꯑꯆꯧꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯃꯍꯥꯁꯃꯨꯗ꯭ꯔꯒꯨꯝꯕꯅꯤ ꯑꯆꯧꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏ ꯌꯥꯗꯦ ꯁꯠꯁꯪꯒꯗ ꯒ꯭ꯌꯥꯟ ꯂꯣꯏ ꯍꯥꯏ ꯌꯥꯗꯦ ꯃꯤ ꯁꯛꯀ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯠꯁꯪꯒꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯀꯔꯤ ꯈꯪꯉꯤ ꯃꯥꯅ ꯀꯔꯤ ꯈꯪꯗꯦ ꯀꯔꯝꯕ ꯅꯣꯂꯦꯖꯅꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯔꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯔꯥ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯗ ꯄꯤꯕ ꯄ꯭ꯔꯕꯆꯟꯒ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯗ ꯄꯤꯕ ꯄ꯭ꯔꯕꯆꯟꯒ ꯃꯥꯟꯅꯗꯦ ꯁꯥꯍꯤꯇ꯭ꯌ ꯍꯩꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯀꯥꯡꯕꯨꯗ ꯄꯤꯕ ꯄ꯭ꯔꯕꯆꯟꯒ ꯁꯥꯍꯤꯇ꯭ꯌ ꯇꯧꯗꯕ ꯀꯥꯡꯕꯨꯗ ꯄꯤꯕ ꯄ꯭ꯔꯕꯆꯟꯒ ꯃꯥꯟꯅꯗꯦ ꯑꯉꯥꯡꯗ ꯄꯤꯕ ꯄ꯭ꯔꯕꯆꯟꯒ ꯑꯗꯒꯤ ꯑꯉꯥꯡ ꯅꯠꯇꯕ ꯃꯦꯆꯤꯌꯣꯔꯁꯤꯡꯗ ꯄꯤꯕ ꯄ꯭ꯔꯕꯆꯟꯒ ꯃꯥꯟꯅꯗꯦ ꯑꯗꯩ ꯇꯥꯅꯤꯡꯗꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯥ ꯇꯥꯅꯤꯡꯗ꯭ꯔꯤꯁꯦ ꯍꯥꯏꯗꯅ ꯁꯛꯀ ꯃꯥꯏꯒ ꯎꯅꯔꯒꯗꯤ ꯃꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯃꯗꯤ ꯃꯥ ꯂꯧꯁꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯖꯤꯔꯥꯏ ꯂꯥꯏ ꯈꯪꯗꯣꯏꯅꯤ ꯑꯗꯨꯅꯅꯤ ꯃꯥ ꯇꯥꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯨꯗꯤ ꯃꯥ ꯈꯪꯅꯅꯕꯗꯨꯗꯤ ꯉꯥꯡꯉꯤꯁꯦ ꯈꯤꯇꯪ ꯅꯦꯝꯊꯔ ꯉꯥꯡꯒꯦ ꯍꯥꯏꯗꯅ ꯁꯛꯀ ꯃꯥꯏꯒ ꯎꯅꯔꯒ ꯁ꯭ꯇꯦꯖꯇ ꯐꯝꯃꯒ ꯚꯥꯕꯣꯛ ꯑꯣꯏꯅ ꯃꯌꯥꯝ ꯐꯝꯕꯤꯔꯒ ꯉꯥꯡꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯗꯨꯒꯤ ꯌꯦꯡꯉꯒ ꯑꯗꯨꯗ ꯉꯥꯡꯕ ꯌꯥꯏ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟꯅꯤꯗꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯠꯁꯪꯒ ꯍꯥꯟꯅꯗꯒꯤ ꯀꯌꯥꯝ ꯌꯥꯎꯔꯕꯅೋ ꯅꯣꯂꯦꯖ ꯀꯌꯥꯝ ꯂꯩꯕꯅꯣ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯀꯅꯥꯅꯣ ꯂꯥꯏꯔꯤꯛ ꯍꯩꯇꯕꯅ ಕನಾ ꯀꯔꯤ ꯁꯕꯖꯦꯛꯅೋ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯍꯩꯅꯔꯤꯕ ꯃꯌꯥꯝꯁꯨ ꯈꯪꯗꯕꯅꯤꯅ ꯁꯝꯅ ꯀꯃꯟ ꯑꯣꯏꯅ ꯈꯔ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯨꯊꯅ ꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯅꯣꯂꯦꯖ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯁꯠꯁꯪꯒꯗ ꯍꯥꯏ ꯌꯥꯗꯦ ꯅꯣꯂꯦꯖ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏ ꯌꯥꯗꯦ ꯇꯪꯈꯥꯏꯗꯤ ꯍꯥꯏ ꯌꯥꯏ ꯈꯔꯗꯤ ꯍꯥꯏ ꯌꯥꯏ ꯅꯣꯂꯦꯖ ꯂꯣꯏꯅꯃꯛ ꯁꯠꯁꯪꯒ ꯇꯥꯛꯊꯣꯛ ꯌꯥꯗꯦ ꯂꯣꯏ ꯍꯥꯏ ꯌꯥꯗꯦ ꯀꯩꯒꯤꯅꯣꯕꯨ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯌꯥꯎꯔꯒ ꯑꯗꯨꯅ ꯁꯤꯟꯅꯈ꯭ꯔꯒꯗꯤ ꯈꯨꯠꯂꯥꯏ ꯑꯣꯏ ꯁꯤꯟꯅꯀꯥꯟꯗ ꯁꯪꯁꯥꯔꯗ ꯐꯠꯇꯕ ꯃꯌꯥꯝ ꯊꯣꯛꯏ ꯕꯤꯟ ꯂꯥꯗꯦꯟꯅ ꯃꯤ ꯃꯌꯥꯝ ꯍꯥꯠꯇꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯍꯟꯗꯅ ꯀꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯥꯅꯔꯤꯕ ꯃꯌꯥꯝ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯁꯤꯔꯤꯌꯥꯗ ꯑꯇꯩ ꯃꯐꯝ ꯃꯌꯥꯝꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯗꯨꯅ ꯒ꯭ꯌꯥꯟ ꯐꯪꯈꯤꯕ ꯑꯗꯨꯅꯅꯤ ꯁꯛꯇꯤ ꯐꯪꯈꯤꯕ ꯑꯗꯨꯅ ꯃꯥ ꯁꯛꯇꯤꯗꯣ ꯐꯪꯉꯤꯕ ꯁꯛꯇꯤꯗꯣ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯀꯥꯡꯕꯨꯁꯦ ꯃꯣꯏꯗ ꯑꯦꯇꯣꯝ ꯕꯣꯝꯁꯦ ꯄꯤꯁꯜꯂꯁꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯝꯇ ꯈꯟꯕꯤꯌꯨ ꯑꯇꯩ ꯑꯇꯣꯞꯄ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯗꯨꯗꯩꯗꯤ ꯑꯦꯇꯣꯝ ꯕꯣꯝ ꯄꯤꯁꯜꯂꯁꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯗꯥꯏꯗꯅꯣꯝ ꯊꯥꯗꯔꯨꯔꯅꯤ ꯑꯗꯩꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯦ ꯄꯨꯡꯇꯨꯝ ꯇꯥꯕ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯍꯥꯏꯁꯦ ꯂꯣꯏ ꯇꯥꯛ ꯌꯥꯗꯦ ꯑꯇꯣꯞꯄ ꯑꯃꯅ ꯈꯨꯗꯝ ꯑꯃ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯄꯤꯛꯄ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯁꯦ ꯕ꯭ꯂꯦꯗꯅꯤ ꯁꯤꯁꯦ ꯀꯣꯏ ꯐꯥꯅꯅꯕ ꯕ꯭ꯂꯦꯗꯇꯣ ꯁꯤꯡꯒꯜ ꯇꯣꯄꯥꯁꯀ ꯂꯥꯛꯄꯗꯣ ꯑꯗꯨ ꯍꯦꯟꯗꯜꯗ ꯍꯥꯞꯄꯒ ꯀꯣꯏ ꯐꯥꯟꯕꯗꯣ ꯀꯣꯏ ꯐꯥꯟꯕ ꯌꯥꯏ ꯅꯠꯇ꯭ꯔ ꯑꯇꯩ ꯑꯇꯣꯞꯄ ꯀꯛꯅꯅꯕ ꯑꯗꯨ ꯁꯤꯖꯤꯟꯅꯔꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒꯤ ꯃꯣꯗꯦꯜꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯠꯁꯨ ꯁꯣꯛꯇꯕ ꯑꯗꯨꯒ ꯁꯝ ꯂꯨ ꯀꯣꯛꯄꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯣꯏ ꯐꯥꯟꯕꯗꯕꯨ ꯑꯣꯏꯔꯣ ꯀꯛꯇ꯭ꯔꯕ ꯎꯟꯁꯥꯗꯁꯨ ꯁꯣꯛꯇ꯭ꯔꯕꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨ ꯅꯠꯇꯕ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒꯤ ꯕ꯭ꯂꯦꯗꯇꯣ ꯑꯉꯥꯡ ꯃꯆꯥ ꯆꯍꯤ 3-4ꯗꯨꯗ ꯉꯥꯏꯕꯗꯨꯗ ꯄꯤꯁꯜꯂꯁꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯄꯣꯠꯁꯦ ꯀꯛ ꯌꯥꯕꯅꯤꯅ ꯃꯥꯁꯦ ꯇꯥꯛꯄꯤꯔꯁꯤ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯗꯣ ꯇꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯕꯨꯗꯤ ꯌꯥꯅꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯑꯉꯥꯡꯗꯣ ꯃꯁꯥꯒꯤ ꯃꯈꯨꯠꯇꯣ ꯂꯣꯏ ꯀꯛꯊꯠꯂ ꯂꯩꯔꯝꯕꯗꯣ ꯏ ꯊꯣꯛꯇꯅ ꯁꯦꯟꯅꯍꯧꯗ꯭ꯔꯗꯤ ꯁꯤꯕꯨ ꯁꯤꯅꯤ ꯏ ꯌꯥꯝꯃꯅ ꯊꯣꯛꯈꯤꯗꯅ ꯐꯤꯔꯣꯜ ꯑꯇꯥꯡꯕ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯃꯥꯅ ꯕ꯭ꯂꯦꯗꯇꯨꯅ ꯀꯛꯊꯠ ꯂꯣꯏ ꯁꯥꯟꯅꯔꯝꯃꯗꯣꯏꯅꯤ ꯑꯗꯨꯑꯣꯏꯗꯤ ꯎꯄꯨ ꯃꯅꯨꯡꯗꯒ ꯂꯩꯔꯤꯕ ꯂꯤꯁꯤꯡ ꯄꯤꯕ ꯐꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯛꯊꯠꯂꯝꯃꯗꯤ ꯄꯩꯁꯥꯁꯨ ꯃꯥꯡꯉꯦ ꯑꯗꯨꯒ ꯑꯉꯥꯡꯗꯣ ꯃꯈꯨꯠ ꯀꯛꯊꯠꯂꯗꯤ ꯃꯁꯥ ꯁꯤꯕꯁꯨ ꯌꯥꯏ ꯃꯩꯈꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯃꯩꯈꯦꯠ ꯈꯦꯠꯂꯒ ꯃꯩ ꯊꯥꯅꯤ ꯍꯥꯏꯁꯦ ꯑꯉꯥꯡ ꯃꯆꯥꯗ ꯇꯥꯛ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯇꯥꯛꯑꯒꯗꯤ ꯃꯁꯥꯃꯛ ꯊꯥꯗꯣꯛꯑꯒ ꯃꯩ ꯆꯥꯛꯑꯒ ꯁꯤꯕꯁꯨ ꯌꯥꯏ ꯐꯃꯨꯡꯒ ꯂꯣꯏ ꯊꯥꯗꯣꯛꯇꯅ ꯀꯗꯥꯏꯗꯅꯣ ꯃꯩꯗꯨ ꯆꯨꯁꯜꯂꯗꯅ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯇꯥꯛꯄ ꯌꯥꯗꯦ ꯃꯤꯗꯨꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯒꯗꯤ ꯒ꯭ꯌꯥꯟ ꯍꯥꯏꯁꯦ ꯇꯥꯛꯄ ꯌꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯠꯁꯪ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯈꯔ ꯆꯥꯎꯔꯞꯅ ꯍꯥꯏꯕ ꯌꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯈꯛꯇꯪ ꯅꯩꯅꯈꯤꯁꯤ ꯑꯗꯨꯒ ꯈꯨꯗꯣꯡ ꯆꯥꯔꯀꯥꯟꯗ ꯍꯌꯦꯡ ꯃꯊꯪ ꯎꯅꯕ ꯃꯇꯝꯗ ꯅꯩꯅꯔꯁꯤ ꯑꯗꯨꯅ ꯃꯤ ꯑꯅꯤꯈꯛ ꯍꯧꯖꯤꯛꯐꯥꯎꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗ ꯃꯤ ꯑꯅꯤꯈꯛ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯤꯡ ꯂꯦꯝꯕ ꯃꯤ ꯉꯁꯤꯐꯥꯎ ꯑꯃꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯃꯅ ꯁ꯭ꯋꯥꯃꯤ ꯆꯤꯗꯥꯅꯟꯗ
Gurudev Swami Shivananda leire Shivananda gi mathang khanba anisuba next president do maming kari kawbi Swami Chidananda kore mayam loi khangamani anau khangdaba kangbu ge amu hanjare Swami Chidananda do kayamuk yamna lemge bu yam lemgrajani wa ngang ba matamda aina hangadori wahang am hangningba matamda ishor ge maramda hangdoini ade aina hangdori wa je mase Swami na kari khangani aiji lan gadra la loidra hangba yabra yadabra haise hanna lisingla khala matung du ko na hangduini mamang de to wangang ngam pote hekta sakti em leirabni ado wangang ganu nang hanganu haibai nate akoina hangning bo hangang matam da Swami jina nang hangido yaning de he lali he hairak to amu leite kaimbo hangning bo hango na Swami ji di ngai leirabni khumage na sangsar gi bo hangera natragana paisa tan bagi bo hangera ishor gi maram da hangera noina hek hangning mangi hango na hairaga leirabni hairadumakta natraga ingit tawradumakta hangamdai matamduda mangonda kainom hairamdai matamduda isada respect na henmangidana kibam phawe du haingamdeba adudi lairadana Swami do mangda hek phamba matamda yengba matamda bawda mitka michana yengbada kibam phaweba adu manungda khoi manungda soke matik yam respect am laeba adubu kari kaugebu sibuneba chastity haise Shakti em sati habje shakti em neba ado karamba shakti no haibu mangda leiriba miduna karigoma ma tauge karigoma ma ngange hai matamda magi manungda leiriba respect to aduna maram moidana ngangamdai matam kidana ngangamoideba karigoma thabom toramdai matamda hanga tauge natradi haidana tauba ngamoidor adugi shakti do kari kauge adu sati kauye Nupagi makhada matam punukta leidawne adu sati kawi hai silaleba sidi marakta translation taw matamda Sanskrit vidwan gambuna matikti chadaba larik tuti haijalure artha di khange deidi es masidi mayam khangoi do poni shastra ta hana irambani haijalage na shastra gi shlok to de mana definition mana commentary ibada adeidi shlok tumak tawsu wahi khara lokthok khare wahi khara hapchalle aduna housing matam de sati haraga di nupa gi makhada leidoni nupi di thabak toroi doni angang senraga dum leidoni haidana definition da halle sidi yam lale angang senagadawni nupi na angang senagadawni haijde chummi ade nupi mapan thok yade haijde lale nupi su lai thabak tawba yai kudong jaragadi hauji su mayam hauji loi tawnarasini aduna sigi definition di yam lale aduga amana nupi ama uhobuna mayam uhobuji yarongani imasi MK Binodini kyamu yamna lemge bu hauji Swami ji gida Swami ji ga Imasi Binodini ga ani du changdamnaba yaroi karigino di Imasi Binodini di sangsar da leibani sahitya tawbani aduga Swami ji di ishor phangba mini adu ishor phangba miga ishor phangdaba miga ani du changdamnaba yaroi haidi kayamuk yamna chinglemba haise masigi magun kyamuk leige haibase sigi khudam pirakpa matamda Imasi Binodini puningda ningsingakpe wani Imasi Binodini do unawi wari sanawi mamangda yam toina unajawi to mana chinglem baje hek khut hairakpado kayam kamaina haige haiba Swami jina adagi Imasi Binodini na yam chinglem rajani adagi yengthorakpa chalakpa ade ngangakpa wahai ada athumbam yawdoini wahai du da ta matamda kainoma saugen tawdo saubung moidori adu sibu kari kaugi sati haiji sibuneba aduna mayam unabi hoba yauragadi soidana Imasi Binodini bu ningsingbaro mana kamai ngangi mana kamai chali podam thambada kamai thammi lengthok lengjin ma kamai tawi haibado adugi chinglembado siju sati magunda yaurini aduna wari amaga mu ningsing e ya school janmastanda khoina mamangda kakchingda ashramda leiringaida holi chale Manipur sidasu chale kakching Imphal da sidana nongma chale mafam khoi bhakta leiba mayam aduga atai numising dudi yausanggi holi do hoji yausang lakadore yausanggi holi do kakching da loi chale nongmadi Imphal chatsi khoi bhakta mayam je moina ju lakpiyo na hai adudi chatsi na khoi mayam chale adeda ya school janmastan gi adeda ningthaugi imung manungni charon suron ada akhoi mayam chale hanubi am lerame halama imama abu am lerame ima na de abu halama yam haloramani ahal loire chaurangna chahi
ꯃꯇꯝꯗꯨꯗ ꯆꯍꯤ 40ꯔ ꯁꯨꯃꯥꯏꯅ ꯍꯦꯜꯂꯝꯃꯗꯧ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯦ ꯃꯥꯅ ꯑꯗꯨ ꯃꯁꯨ ꯅꯨꯄꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯆꯍꯤ 10ꯃꯨꯛ ꯅꯠꯇ꯭ꯔ 10 ꯃꯈꯥ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯁꯨ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯁꯅꯥ ꯏꯕꯦꯝꯃ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯨꯅ ꯐꯤꯗꯥ ꯈꯔ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯎ ꯍꯥꯏ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯁꯨꯗꯨꯗ ꯑꯉꯥꯡ ꯃꯆꯥꯅꯤ ꯄꯤꯁꯛ ꯄꯤꯛꯄꯅꯤ ꯑꯗꯨꯗꯩꯗ ꯁꯅꯥ ꯏꯕꯦꯝꯃ ꯑꯗꯨ ꯐꯤꯗꯥ ꯈꯔ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯎ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯂꯥꯛꯏꯍꯦ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯗ ꯉꯥꯡꯕ ꯃꯇꯨꯡ ꯀꯔꯤ ꯍꯦ ꯐꯤꯗꯥꯗꯨ ꯈꯔ ꯄꯨꯔꯛꯎ ꯅꯃꯤꯠ ꯇꯨꯗ꯭ꯔꯅꯦ ꯑꯗꯨ ꯅꯃꯥꯡꯗ ꯂꯩꯔꯦꯅꯦ ꯑꯗꯨ ꯂꯩꯔꯦꯅꯦ ꯍꯥꯏ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯄꯪꯖꯟ ꯇꯥꯕ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨꯅꯦꯕ ꯁꯇꯤ ꯍꯥꯏꯕ ꯒꯨꯔꯅ ꯍꯥꯏꯁꯦ ꯋꯥ ꯉꯥꯡꯕꯗꯁꯨ ꯌꯥꯎꯗꯣꯏꯅꯤ ꯊꯕꯛ ꯇꯧꯕꯁꯨ ꯂꯩꯗꯣꯏꯅꯤ ꯃꯤꯠꯌꯦꯡꯗꯁꯨ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒꯤ ꯍꯣꯜ ꯆꯤꯡ ꯂꯦꯝꯕꯁꯦ ꯁꯝꯅ ꯆꯤꯡ ꯂꯦꯝꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯤꯡ ꯂꯦꯝꯕꯗꯣ ꯑꯗꯨ ꯀꯔꯤ ꯀꯧꯒꯦꯕ ꯁꯇꯤ ꯀꯧꯋꯦꯕ ꯑꯗꯣ ꯃꯤꯅ ꯊꯥꯡ ꯊꯤꯜꯂꯒ ꯍꯥꯠꯂꯒꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯂꯒꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯠꯄ ꯉꯝꯃꯣꯏꯗꯧꯔꯤꯕ ꯑꯗꯨꯒꯤ ꯁꯛꯇꯤ ꯃꯒꯨꯟꯗꯣ ꯑꯗꯨꯕꯨ ꯀꯔꯤ ꯀꯧꯒꯦꯕꯨ ꯃꯤꯅ ꯐꯥꯒꯦꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯕ ꯉꯝꯃꯣꯏꯗꯧꯔꯤꯕ ꯑꯗꯨꯒꯤ ꯃꯒꯨꯟꯗꯣ ꯑꯗꯨꯕꯨ ꯁꯇꯤ ꯀꯧꯋꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯃꯒꯨꯟꯗꯨꯗꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯐꯤꯖꯦꯠꯁꯨ ꯑꯃꯁꯨ ꯄꯪꯆꯦꯠꯇ ꯆꯦꯛꯁꯜꯂꯦ ꯈꯪꯗꯕꯒꯤꯅꯤ ꯈꯪꯉꯒꯗꯤ ꯇꯧꯔꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯅꯨꯄꯥꯁꯨ ꯂꯥꯜꯂꯤ ꯅꯨꯄꯤꯁꯨ ꯂꯥꯜꯂꯤ ꯂꯣꯏ ꯂꯥꯜꯂꯤ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯥꯜꯂꯤꯗꯤ ꯑꯉꯥꯡ ꯁꯦꯝꯍꯧꯕ ꯁꯣꯏꯔꯕ ꯑꯗꯨꯅꯅꯤ ꯑꯉꯥꯡ ꯁꯦꯝꯍꯧꯕ ꯁꯣꯏꯔꯒꯗꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯃꯥꯗꯤ ꯁꯥꯎꯔꯪ ꯄꯦꯔꯪꯅꯕ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯗꯧꯅꯤ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯒꯗꯤ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯗꯧꯅꯤ ꯑꯗꯨ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯕ ꯃꯆꯥ ꯑꯃꯠꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯑꯣꯏꯗꯧꯅꯤ ꯑꯗꯨꯅ ꯁꯣꯏꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯤꯗ ꯁꯣꯏꯒꯦꯕꯨ ꯆꯥꯏꯜ एजुकेशनꯗ ꯆꯍꯤ 5 ꯃꯔꯛꯁꯤꯗ ꯂꯣꯏ ꯁꯣꯏꯈ꯭ꯔꯦ ꯁꯤꯅ ꯗꯦꯐꯤꯅꯤꯁꯟ ꯃꯌꯥꯝꯅꯤ ꯗꯦꯐꯤꯅꯤꯁꯟ ꯃꯌꯥꯝ ꯅꯩꯅꯕꯁꯤꯗꯤ ꯏꯀꯪ ꯀꯪꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯇꯧꯔꯁꯤ ꯋꯥꯔꯤꯅ ꯈꯔ ꯊꯨꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤꯗꯨꯗ ꯒ꯭ꯌꯥꯟꯁꯨ ꯌꯥꯎꯔꯤꯕꯅꯤꯅ ꯁꯇꯤ ꯑꯅꯁꯨꯌꯥꯗꯣ ꯑꯁꯨꯌꯥ ꯍꯥꯏꯔꯒꯅ ꯃꯅꯤꯄꯨꯔꯤꯗꯗꯤ ꯃꯤꯒꯤ ꯑꯐꯕ ꯎꯔꯒ ꯐꯅ ꯈꯟꯕ ꯉꯝꯗꯕꯗꯣ ꯖꯦꯂꯁ ꯍꯥꯏꯇꯥꯔꯦ ꯀꯂꯛꯄ ꯍꯥꯏꯕ ꯀꯂꯛꯄ ꯑꯗꯨꯕꯨ ꯑꯁꯨꯌꯥ ꯀꯧꯏ ꯑꯗꯨꯒ ꯑꯅꯁꯨꯌꯥ ꯍꯥꯏꯔꯒꯗꯤ ꯑꯟꯅ ꯍꯥꯞꯆꯜꯂꯦ ꯅꯦꯒꯦꯇꯤꯞꯇ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩꯗꯣ ꯀꯟꯁꯣꯅꯦꯟꯅ ꯍꯧꯔꯕ ꯀꯣꯈꯣ ꯉꯣꯅ ꯍꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯞꯀꯅꯤ ꯍꯤꯡꯁꯥ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯍꯤꯡꯁꯥ ꯅꯠꯇꯕ ꯍꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯍꯤꯡꯁꯥ ꯍꯥꯏꯔꯦ ꯑꯟꯇ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯍꯥꯏꯔꯦ ꯁꯤꯅ ꯁꯣꯔ ꯃꯌꯦꯛꯅ ꯚꯥꯋꯦꯜꯅ ꯍꯧꯔꯦ AEIOU ꯁꯣꯔꯣ ꯁꯔꯥ ꯔꯁꯩ ꯗꯤꯒꯩ ꯑꯗꯣ ꯁꯤꯅ ꯍꯧꯕꯁꯤꯒꯤ ꯅꯦꯒꯦꯇꯤꯞ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯋꯥꯍꯩꯗꯣ ꯚꯥꯋꯦꯜꯅ ꯍꯧꯔꯕ ꯁꯣꯔ ꯃꯌꯦꯛꯅ ꯍꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯟꯅ ꯍꯥꯞꯆꯤꯟꯒꯗꯕ ꯁꯤꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯒ꯭ꯔꯥꯃꯥꯔꯒꯤꯅꯤ ꯏꯔꯥꯏ ꯂꯥꯏꯕꯗ ꯍꯌꯦꯡ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯒꯤꯇꯥ ꯄꯥꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯋꯥꯍꯩ ꯊꯦꯡꯅꯔꯀꯥꯟꯗ ꯈꯪꯅꯅꯕ ꯑꯗꯨꯅ ꯚꯥꯋꯦꯜꯅ ꯍꯧꯔꯒꯗꯤ ꯁꯣꯔ ꯃꯌꯦꯛꯅ ꯍꯧꯔꯒꯗꯤ ꯑꯟꯅ ꯍꯥꯞꯄꯅꯤ ꯑꯗꯨꯅ ꯑꯟꯇ ꯍꯥꯏꯔꯒꯗꯤ ꯑꯔꯣꯏꯕ ꯑꯟꯅ ꯍꯥꯞꯆꯜꯂꯣ ꯑꯟꯗꯨꯗ ꯑꯟꯇꯒꯤ ꯑꯗꯣ ꯍꯥꯞꯆꯜꯂꯒꯗꯤ ꯑꯅꯟꯇ ꯍꯥꯏꯔꯅꯤ ꯂꯣꯏꯕ ナꯏꯗꯕ ꯑꯗꯩ आदि ꯍꯥꯏꯗꯤ ꯑꯍꯧꯕ ꯍꯥꯏꯔꯦ ꯑꯟꯅ ꯍꯥꯞꯆꯜꯂꯣ ꯅꯣꯗꯨꯗ ꯑꯗꯣ ꯍꯥꯞꯆꯜꯂꯒꯗꯤ ꯇꯤꯟꯁꯤꯟꯈ꯭ꯔꯒꯗꯤ ꯀꯩ ꯍꯥꯏꯔꯅꯤ ꯑꯅꯥꯗꯤ ꯑꯍꯧꯕ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯅꯁꯨꯌꯥ ꯍꯥꯏꯕ ꯃꯃꯤꯡꯅꯤ ꯅꯥꯔꯗ ꯃꯍꯥꯔꯁꯤꯅ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯒꯤ ꯃꯥꯒꯤ ꯁꯇꯤत्वꯁꯦ ꯁꯇꯤꯒꯤ ꯒꯨणꯁꯦ ꯑꯃꯨꯛꯇꯪ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯤꯗ ꯈꯪꯍꯟꯒꯦ ꯂꯥꯏ ꯃꯌꯥꯝꯁꯤꯕꯨ ꯈꯪꯍꯟꯒꯦꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯚꯒꯋꯥꯟꯒꯤ ꯏച്ಛꯥ ꯉꯥꯛꯇꯅꯤ ꯚꯒꯋꯥꯟꯒꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯉꯣꯟꯗ ꯐꯥꯎꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ ꯋꯩꯀꯨꯟಠꯗ ꯆꯠꯂꯦ ꯕꯤꯁꯅꯨ ꯚꯒꯋꯥꯟ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯆꯠꯂꯒ ꯂꯛꯁꯃꯤꯗ ꯍꯥꯏꯔꯨꯔꯦ ꯃꯥꯇꯥꯖꯤ ꯅꯥꯔꯥꯌణ ꯇꯧꯔꯒ ꯗꯦꯕꯔꯁꯤ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯀꯔꯤ ꯄꯥꯎ ꯂꯩ ꯈꯔ ꯇꯝꯃꯨꯗꯅ ꯀꯨꯏꯔꯦ ꯅꯪꯗꯤ ꯂꯥꯛꯇꯕ ꯉꯁꯤ ꯉꯔꯥꯡꯗꯦꯅ ꯍꯥꯏꯌꯦ ꯄꯥꯎ ꯊꯣꯏꯗꯣꯛꯄ ꯂꯩꯖꯗꯦ ꯑꯗꯣ ꯋꯩꯀꯨꯟಠꯗꯒ ꯂꯥꯛꯇꯧꯁꯤ ꯇꯟꯕꯨ ꯇꯜꯂꯦꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪ ꯋꯩꯀꯨꯟಠꯗ ꯂꯥꯛꯄ ꯇꯜꯂꯦ ꯍꯥꯏꯁꯤꯕꯨ ꯁꯪꯁꯥꯔꯗꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯒꯨꯟ ꯍꯦꯟꯈꯔꯦ ꯍꯧꯖꯤꯛ ꯗꯦꯕꯇꯥ ꯃꯌꯥꯝꯁꯤ ꯒꯨꯟꯒ ꯑꯃꯐꯥꯎ ꯌꯥꯎꯈꯤꯗ꯭ꯔꯦ ꯁꯇꯤ ꯍꯥꯏ
ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯐꯥꯎꯔꯝꯃꯤ ꯃꯥꯇꯥꯖꯤ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯏꯕꯦꯝꯃ ꯂꯛꯁꯃꯤ ꯍꯣꯏ ꯄꯥꯔꯕꯇꯤ ꯍꯣꯏ ꯑꯗꯩ ꯁꯔꯁꯋꯇꯤ ꯍꯣꯏ ꯁꯇꯤꯅꯤꯒ ꯐꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯏꯕꯦꯝꯃ ꯍꯣꯏ ꯃꯌꯥꯝꯁꯦ ꯒꯨꯟꯁꯦ ꯍꯟꯊꯈ꯭ꯔ ꯃꯥꯜꯂꯦꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯃꯐꯥꯎ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯁꯛ ꯁꯣꯟꯅꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯌꯥꯝꯕ ꯁꯤꯗꯩꯗ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯃ꯭ꯔꯤꯇꯨ ꯂꯣꯛꯇ ꯆꯠꯂꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯂꯒ ꯀꯅꯥꯅꯣ ꯌꯦꯡꯉꯨꯒꯦ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨ ꯀ꯭ꯔꯤꯄꯥ ꯈꯤꯇꯪ ꯐꯪꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯅ ꯕꯣꯔ ꯅꯤꯔꯨꯒꯦꯅ ꯑꯩꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯣꯛꯇ ꯆꯠꯂꯨꯏ ꯑꯗꯨꯅ ꯑꯥꯗ ꯑꯅꯁꯨꯌꯥ ꯍꯥꯏꯕ ꯃꯥꯇꯥꯖꯤ ꯑꯃ ꯊꯦꯡꯅꯩ ꯏꯃꯥ ꯑꯃ ꯃꯗꯨꯒꯤ ꯁꯇꯤꯗꯨꯗꯤ ꯃꯥꯇꯥ ꯂꯛꯁꯃꯤ ꯅꯪ ꯃꯥꯇꯥꯖꯤ ꯋꯥꯔꯧꯗꯤ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯃꯥꯇꯥꯖꯤ ꯍꯣꯏꯅꯒ ꯍꯧꯖꯤꯛ ꯄꯣꯡꯗꯅ ꯑꯩꯗꯤ ꯁꯇꯤꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯕꯤꯁꯅꯨꯅꯤ ꯀꯥꯏꯅ ꯄꯣꯡꯗꯅ ꯂꯩꯁꯦ ꯅꯣꯏꯗ ꯌꯥꯝ ꯍꯦꯟꯇꯣꯛꯈ꯭ꯔꯦ ꯃꯥꯗꯤ ꯁꯛꯇꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯇꯧꯒꯦꯗ ꯉꯝꯃꯤ ꯑꯗꯨꯅ ꯂꯥꯛꯄ ꯃꯤ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯅꯤꯕ ꯕꯣꯔ ꯃꯌꯥꯝꯁꯦ ꯑꯇ꯭ꯔꯤ ꯃꯍꯔꯁꯤ ꯍꯥꯏꯗꯅ ꯃꯥꯏ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯅꯁꯨꯌꯥ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯁꯛꯇꯤꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯁꯦ ꯄꯨꯔꯥ ꯁꯤꯟ ꯊꯨꯡꯅ ꯈꯪꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯕꯣꯔ ꯅꯤꯅꯅꯕ ꯃꯥꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯁꯠꯌ ꯑꯣꯏ ꯍꯦꯛꯇ ꯆꯨꯝꯃꯤꯅ ꯃꯉꯣꯟꯗꯒꯤ ꯕꯣꯔ ꯅꯤꯕ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯀꯣꯛꯅꯅꯕ ꯕꯣꯔ ꯅꯤꯔꯨꯁꯤ ꯒ꯭ꯌꯥꯟ ꯈꯔ ꯍꯪꯉꯨꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯁ꯭ꯋꯥꯏꯗꯒ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯁꯤ ꯏꯍꯥꯡ ꯍꯥꯡꯉꯤꯁꯤ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯅ ꯑꯃ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯑꯃ ꯀꯧꯔꯨꯗꯅ ꯂꯥꯛꯄ ꯃꯤꯁꯤ ꯌꯥꯝ ꯗꯦꯟꯖꯔꯅꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯍꯥꯏꯔꯒꯁꯨ ꯍꯨꯜꯂꯨꯗꯅ ꯊꯥꯔꯨꯗꯅ ꯍꯧꯔꯛꯄ ꯅꯥꯄꯤꯁꯦ ꯑꯗꯨꯅꯅꯤ ꯂꯧꯕꯨꯛꯁꯦ ꯄꯨꯔꯥ ꯂꯧꯒ ꯍꯥꯠꯀꯗꯧꯔꯤꯁꯦ ꯅꯠꯇ꯭ꯔꯒꯅ ꯄꯣꯠ ꯆꯩ ꯊꯥꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯝꯐꯥꯎꯁꯨ ꯍꯨꯜꯂꯨꯗꯕ ꯀꯔꯤꯝꯐꯥꯎꯁꯨ ꯍꯣꯠꯅꯔꯨꯗꯅ ꯍꯦꯛꯇ ꯍꯧꯔꯛꯄ ꯄꯥꯝꯕꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯐꯧ ꯃꯥꯅ ꯐꯧꯗꯨꯅ ꯆꯨꯞꯈꯠꯇꯧꯕ ꯍꯥꯔ ꯃꯌꯥꯝꯗꯣ ꯃꯥ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯍꯧꯖꯤꯛꯀꯤ ꯅꯥꯄꯤꯗꯨꯅ ꯑꯗꯨ ꯐꯧꯗꯨꯕꯨ ꯍꯥꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯅ ꯄꯦꯡꯕꯤꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯄꯣꯠ ꯆꯩ ꯊꯥꯔꯦꯅ ꯈꯜꯂꯁꯤ ꯊꯥꯗꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯣꯝꯇ ꯍꯧꯔꯛꯄ ꯅꯥꯄꯤꯗꯨꯅ ꯍꯦꯟꯅ ꯀꯜꯂꯦ ꯀꯕꯣ ꯅꯥꯄꯤꯕꯨ ꯍꯥꯏꯔꯣ ꯃꯈꯜ ꯃꯈꯜ ꯅꯥꯄꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯅ ꯂꯣꯏ ꯆꯥꯊꯣꯛꯈꯤꯗꯅ ꯁꯤꯒꯗꯧꯔꯤꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯌꯥꯎꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯥꯛꯑꯕ ꯑꯗꯨꯗꯤ ꯌꯥꯝ ꯗꯦꯟꯖꯔꯅꯤ ꯃꯥ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯅꯣꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯅꯥꯔꯗ ꯃꯍꯔꯁꯤꯗꯣ ꯀꯧꯔꯨꯗꯅ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯅ ꯁꯤꯛꯆꯜꯂꯝꯃꯦ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯅꯤ ꯅꯥꯔꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏ ꯑꯗꯨꯗꯤ ꯃꯥ ꯁꯛꯇꯤ ꯀꯌꯥꯝ ꯂꯩꯕꯅꯣ ꯍꯥꯏꯗꯣ ꯈꯪꯅꯤꯡꯗ꯭ꯔꯣ ꯃꯥꯇꯥꯖꯤ ꯈꯪꯅꯤꯡꯉꯤꯅꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯀꯩꯅꯣꯗꯣ ꯄ꯭ꯔꯚꯨꯗꯣ ꯊꯥꯔꯣ ꯑꯥꯗ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯇꯧꯔꯨꯔꯣ ꯁꯛꯇꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕꯅꯣ ꯍꯥꯏꯗꯣ ꯌꯦꯡꯍꯟꯕꯤꯔꯨꯔꯣ ꯑꯗꯨꯃꯥꯏꯅ ꯈꯪꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯈꯪꯒꯗꯧꯗꯨꯕꯨ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯑꯃꯨꯛ ꯆꯠꯂꯦ ꯑꯥꯗ ꯀꯩꯂꯥꯁꯇ ꯆꯠꯂꯦ ꯄꯥꯔꯕꯇꯤ ꯃꯥꯇꯥꯖꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯨꯔꯦ ꯕ꯭ꯔꯍ꯭ꯃꯂꯣꯛꯇ ꯆꯠꯂꯦ ꯕ꯭ꯔꯍ꯭ꯃꯥ ꯂꯩꯇꯕ ꯃꯇꯝꯗ ꯁꯤꯕꯖꯤ ꯂꯩꯇꯕ ꯃꯇꯝ ꯌꯦꯡꯉ ꯆꯠꯂꯤꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯁꯤꯛꯆꯜꯂꯨꯔꯦ ꯑꯗꯩꯗꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯂꯛꯁꯃꯤꯅꯦ ꯁꯔꯁꯋꯇꯤꯅꯦ ꯄꯥꯔꯕꯇꯤꯅꯦ ꯑꯗꯨꯅ ꯃꯥꯏ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯦ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯑꯅꯁꯨꯌꯥ ꯍꯥꯏꯗꯅ ꯁꯇꯤ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯁꯇꯤꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯆꯥꯡꯌꯦꯡ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣꯅ ꯍꯥꯏ ꯃꯥꯏ ꯃꯥꯏ ꯃꯄꯨꯔꯣꯏꯕꯗꯨꯅ ꯍꯥꯏ ꯁꯤꯕꯖꯤꯅ ꯍꯥꯏ ꯄꯥꯔꯕꯇꯤꯗ ꯑꯗꯩꯗꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯁꯔꯁꯋꯇꯤꯗ ꯍꯥꯏꯔꯦ ꯕꯤꯁꯅꯨꯅ ꯂꯛꯁꯃꯤꯗ ꯍꯥꯏꯔꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤꯗ ꯅꯥꯔꯗ ꯑꯗꯨꯅ ꯂꯥꯛꯑꯒ ꯀꯔꯤ ꯍꯥꯏꯖꯤꯜꯂꯝꯃꯤꯅꯣ ꯑꯗꯨ ꯌꯦꯡꯉꯁꯨ ꯌꯦꯡꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯨꯕꯨ ꯌꯥꯝ ꯐꯕꯩ ꯋꯥꯅꯤ ꯁꯇꯤ ꯃꯒꯨꯟꯗꯣ ꯉꯥꯛꯑꯦ ꯑꯗꯣ ସଂꯁꯥꯔꯁꯤꯗ ꯁꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯍꯜꯂꯦ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯁꯤꯗ ꯑꯗꯨ ꯌꯥꯝ ꯐꯔꯗ꯭ꯔꯣ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯨꯛ ꯌꯦꯡꯕ ꯗꯔꯀꯥꯔ ꯑꯣꯏꯕꯅꯣ ꯆꯥꯡꯌꯦꯡ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯗ꯭ꯔꯣ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯡꯉꯤꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯃꯣꯏꯁꯦ ꯃꯣꯏ ꯑꯍꯨꯝꯗꯣ ꯇ꯭ꯔꯤꯃꯨꯔꯇꯤ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔ ꯃꯣꯏ ꯑꯍꯨꯝꯗꯣ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔ ꯑꯍꯨꯝꯗꯨ ꯑꯣꯏꯅ ꯂꯥꯛꯑꯒꯗꯤ ꯁꯣꯏꯗꯅ ꯑꯥꯗ ꯈꯪꯉꯅꯤ ꯑꯇ꯭ꯔꯤ ꯃꯍꯔꯁꯤ ꯂꯩꯇꯕ ꯃꯇꯝ ꯃꯥꯅ ꯁ꯭ꯅꯥꯟ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤ ꯃꯇꯣꯝ ꯂꯩꯕ ꯃꯇꯝꯗꯨꯗ ꯂꯥꯛꯑꯦ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯏꯅ ꯃꯁꯛ ꯂꯣꯜꯂꯒ ꯑꯇꯣꯞꯄ ꯂꯥꯏ ꯅꯤꯡꯕ ꯃꯤ ꯁꯥꯔꯒ ꯆꯪꯉꯛꯑꯦ ꯑꯗꯨꯗꯨꯒ ꯚꯤꯛꯁꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏ ꯚꯤꯛꯁꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯗꯅ ꯃꯨꯅꯤ ꯔꯤꯁꯤ ꯃꯇꯝꯗꯒꯤ ꯂꯣꯏ ꯂꯥꯛꯏ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯥꯝꯁꯨ ꯂꯥꯛꯏ ꯑꯗꯨ ꯃꯣꯏ ꯑꯗꯨꯝ ꯚꯤꯛꯁꯥ ꯄꯤꯕꯁꯤꯗꯤ ꯃꯤꯕꯨ ꯅꯤꯔꯗꯤ ꯄꯤꯕ ꯍꯥꯏꯁꯦ ꯍꯧꯅꯁꯥꯅꯤ ꯄꯤꯒꯦꯅ ꯊꯣꯔꯛꯀꯥꯟꯗꯨꯗ ꯁꯨꯃꯥꯏꯅ ꯄꯤꯕꯗꯤ ꯌꯥꯗꯦ
ꯃꯥꯏꯀꯩꯅ ꯐꯤꯖꯦꯟꯅꯔꯒ ꯄꯤꯗꯧꯅꯤ ꯍꯥꯏ ꯐꯤꯖꯦꯖꯥꯔꯣꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯋꯥꯔꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯅ ꯍꯦꯛ ꯑꯁꯦꯡꯕ ꯁꯠꯌꯗꯣ ꯍꯥꯏꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯥꯏꯀꯩꯅ ꯐꯤꯖꯦꯟꯅꯔꯒ ꯄꯤꯌꯨ ꯍꯥꯏꯌꯦ ꯑꯗꯨꯗꯩ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯗꯣ ꯑꯗꯨ ꯀꯩꯗꯧꯒꯦꯕꯨ ꯁꯇꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯏꯀꯩꯅ ꯐꯤꯖꯦꯟꯅꯔꯒ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯍꯨꯝꯗꯣ ꯑꯗꯨꯗꯩꯗ ꯀꯃꯥꯏꯅ ꯚꯤꯛꯁꯥ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯁꯇꯤꯒꯤ ꯙꯔꯃꯒꯤ ꯃꯥꯌꯣꯛꯇ ꯑꯣꯏꯔꯦ ꯑꯗꯨꯅꯗꯤ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯗꯥꯟ ꯄꯤꯕ ꯌꯥꯕ ꯍꯥꯏꯁꯦ ꯃꯥꯏꯀꯩꯅ ꯐꯤꯖꯦꯟꯅꯔꯒ ꯗꯥꯟꯗꯤ ꯀꯃꯥꯏꯅ ꯄꯤꯅꯤ ꯑꯗꯨꯗꯤ ꯁꯤꯗꯤ ꯌꯥꯗꯦ ꯁꯇꯤ ꯙꯔꯃꯗꯗꯤ ꯁꯤꯗꯤ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯄꯤꯕ ꯇꯥꯏ ꯀꯔꯤ ꯇꯧꯅꯤꯅ ꯈꯟ ꯀꯥꯟꯗꯨꯗ ꯁꯇꯤꯅꯤ ꯑꯗꯨꯗꯨꯅ ꯒ꯭ꯌꯥꯟꯗꯨ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡ ꯃꯆꯥꯗꯗꯤ ꯑꯃ꯭ꯔꯤꯇ ꯌꯦꯜꯂꯤ ꯃꯃꯥꯅ ꯃꯆꯥꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯌꯥꯏꯅ ꯑꯗꯨꯗꯒꯤ ꯋꯥꯈꯜꯗꯨ ꯒ꯭ꯌꯥꯟꯗꯨ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯃꯅꯥꯛꯇꯨꯗ ꯀꯃꯟꯗꯂꯨ ꯂꯩ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯇ꯭ꯔꯤ ꯃꯍꯔꯁꯤꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯆꯔꯟ ꯄꯨꯖꯥ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯂꯧꯈꯠꯂꯦ ꯑꯗꯨꯗꯨꯒ ꯏꯁꯤꯡꯗꯨꯅ ꯆꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯍꯨꯝꯗꯨꯗ ꯍꯥꯏꯗꯤ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔꯗꯨꯗ ꯑꯗꯨꯗꯩ ꯑꯉꯥꯡ ꯃꯆꯥ ꯑꯣꯟꯈ꯭ꯔꯦ ꯑꯗꯩ ꯑꯉꯥꯡ ꯃꯆꯥ ꯄꯤꯁꯛ ꯄꯤꯛꯄ ꯆꯍꯤꯐꯧ ꯐꯥꯗ꯭ꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇ ꯑꯣꯟꯈ꯭ꯔꯦ ꯋꯥ ꯉꯥꯡꯕꯐꯥꯎ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯅ ꯃꯥꯅ ꯄꯝꯃ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔꯗ ꯑꯍꯨꯝꯗꯣ ꯑꯇ꯭ꯔꯤ ꯃꯍꯔꯁꯤꯗꯣ ꯏꯔꯨꯖꯕ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯗꯒꯤ ꯀꯥꯔꯛꯑꯀꯥꯟꯗ ꯁꯤꯗꯤ ꯀꯅꯥꯏ ꯑꯉꯥꯡꯅꯣ ꯀꯗꯥꯏꯗꯩꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯨ ꯂꯩꯇꯦ ꯀꯗꯥꯏꯗꯩꯅꯣ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯍꯥꯏ ꯑꯗꯨ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯅ ꯍꯥꯏꯌꯦ ꯍꯧꯖꯤꯛꯇ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯍꯨꯝ ꯚꯤꯛꯁꯥ ꯅꯤ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏ ꯅꯤꯔꯤ ꯃꯑꯣꯡꯗꯣ ꯃꯑꯣꯡ ꯇꯥꯗꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯕꯨꯡꯉꯣꯒꯤ ꯆꯔꯟ ꯄꯨꯖꯥ ꯇꯧꯈꯤꯕꯒꯤ ꯁꯤꯒꯤ ꯆꯔꯅꯥꯃ꯭ꯔꯤꯇꯁꯦ ꯁꯤꯅ ꯏꯁꯤꯡꯁꯤ ꯈꯤꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯟꯈ꯭ꯔꯦ ꯑꯇ꯭ꯔꯤ ꯃꯍꯔꯁꯤꯗꯣ ꯒ꯭ꯌꯥꯅꯤꯅꯤ ꯃꯥꯁꯨ ꯙ꯭ꯌꯥꯟ ꯇꯧꯔ ꯌꯦꯡꯀꯥꯟ ꯂꯣꯏ ꯎꯔꯦ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔꯅꯤ ꯁꯤꯗꯤ ꯄ꯭ꯔꯚꯨꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯅꯁꯨꯌꯥ ꯃꯥꯇꯥ ꯑꯩꯒꯤ ꯙꯔꯃ ꯄꯇꯅꯤ ꯑꯅꯁꯨꯌꯥꯁꯦ ꯃꯥꯒꯤ ꯁꯇꯤ ꯙꯔꯃꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯁꯪꯁꯥꯔꯁꯤꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯅ ꯁꯤꯗꯤ ꯄ꯭ꯔꯚꯨꯅ ꯁꯤꯟꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯅ ꯈꯪꯈ꯭ꯔꯦ ꯃꯤꯠ ꯄꯥꯡꯊꯣꯛꯑꯦ ꯙ꯭ꯌꯥꯟ ꯇꯧꯔꯝꯕꯗꯒꯤ ꯌꯦꯡꯕꯗꯣ ꯑꯗꯨꯗꯒꯤ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯗ ꯍꯥꯏꯔꯦ ꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯖꯔꯣ ꯑꯍꯨꯝꯁꯤꯗꯤ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣꯅ ꯑꯇ꯭ꯔꯤ ꯃꯍꯔꯁꯤꯅ ꯄꯝꯀꯥꯟꯗꯗꯤ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯃꯁꯥ ꯑꯃꯈꯛꯇ ꯑꯣꯏꯈꯔꯦ ꯃꯈꯣꯡ ꯑꯅꯤ ꯃꯁꯥ ꯑꯃꯈꯛꯇ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇꯨꯗꯤ 6 ꯁꯨꯔꯦ ꯃꯀꯣꯛꯇꯨꯅ ꯃꯤ ꯑꯍꯨꯝꯅꯤꯅ ꯇ꯭ꯔꯤꯃꯨꯔꯇꯤꯅꯤꯅ ꯃꯀꯣꯛ 3 ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯃꯩꯗ ꯃꯃꯤꯡ ꯀꯔꯤ ꯍꯥꯏꯔ ꯈꯪꯅꯈꯤꯒꯦꯕꯨ ꯗꯠꯇꯥꯇ꯭ꯔꯦꯌꯥ ꯍꯥꯏꯔ ꯈꯪꯅꯔꯦ ꯗꯠꯇꯥꯇ꯭ꯔꯦꯌꯒꯤ ꯋꯥꯔꯤ ꯁꯤꯅꯤ ꯑꯗꯨꯗꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡ ꯍꯜꯂꯛꯇ꯭ꯔꯦ ꯑꯥꯗ ꯀꯨꯏꯅ ꯂꯩꯔꯕ ꯁꯨꯛꯍꯟ ꯍꯜꯂꯛꯇ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯣꯏꯅ ꯅꯥꯔꯗꯁꯤ ꯀꯧꯔꯦ ꯅꯥꯔꯗ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕ ꯃꯌꯥꯝꯗꯣ ꯂꯥꯛꯇ꯭ꯔꯦ ꯃꯣꯏ ꯑꯃꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ರೆ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯅꯪꯗꯤ ꯂꯣꯛ ꯄꯨꯝꯅꯃꯛꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯊꯨꯡꯅ ꯆꯠꯄꯅꯤ ꯑꯗꯨꯗꯨꯅ ꯑꯃꯨꯛꯇ ꯅꯪꯗꯤ ꯈꯪꯉꯝꯒꯅꯤ ꯍꯥꯏꯌꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯅꯥꯔꯗ ꯃꯍꯔꯁꯤꯅ ꯍꯥꯏꯌꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯃꯥꯇꯥꯖꯤ ꯅꯣꯏ ꯅꯄꯨꯔꯣꯏꯕ ꯃꯌꯥꯝꯗꯣ ꯍꯜꯂꯛꯑꯔꯣꯏ ꯑꯉꯥꯡ ꯑꯣꯜꯂꯒ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯗꯠꯇꯥꯇ꯭ꯔꯦꯌꯥ ꯍꯥꯏꯗꯅ ꯑꯥꯗ ꯑꯉꯥꯡ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯍꯛꯆꯥꯡ ꯑꯃꯈꯛ ꯑꯣꯏꯔꯒ ꯃꯀꯣꯛ 3 ꯑꯗꯩ ꯃꯈꯨꯠꯅ 6 ꯄꯥꯜꯂꯒ ꯑꯉꯥꯡ ꯑꯣꯜꯂ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯒꯤ ꯃꯆꯥ ꯑꯣꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯍꯜꯂꯛꯑꯔꯣꯏ ꯑꯗꯨꯅ ꯍꯥꯏ ꯑꯗꯨꯗꯤ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯁꯤꯡꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯥꯗ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯛꯇ ꯆꯠꯇꯥꯕꯅꯤ ꯃꯥꯇꯥꯖꯤ ꯅꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯁꯛ ꯂꯣꯜꯂꯒ ꯇꯁꯦꯡꯅ ꯈꯪꯉꯒꯗꯤ ꯄꯤꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯛ ꯂꯣꯜꯂꯒ ꯑꯩꯈꯣꯏ ꯏꯄꯨꯔꯣꯏꯕꯁꯤꯡꯒ ꯑꯃꯨꯛꯇ ꯐꯪꯍꯟꯕꯤꯌꯨ ꯏꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯦꯅ ꯅꯤꯔꯨꯆꯣ ꯑꯗꯨꯗꯤ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯪꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯗꯤ ꯐꯪꯅꯤꯡꯉꯥꯏ ꯎꯄꯥꯏ ꯑꯃꯐꯥꯎ ꯂꯩꯇꯦꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯃꯁꯛ ꯂꯣꯜꯂꯒ ꯂꯥꯛꯑꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠꯇ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯣꯜꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯗ ꯈꯨꯔꯨꯝꯃꯔꯦ ꯑꯗꯨ ꯈꯨꯔꯨꯝ ꯀꯥꯟꯗꯨꯗ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯆꯔꯟꯅ ꯄꯨꯖꯥ ꯇꯧꯈꯤꯕꯒꯤ ꯏꯁꯤꯡꯗꯨ ꯂꯧꯔꯦ ꯏꯁꯤꯡꯗꯨ ꯈꯤꯛꯑꯦ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯐꯪꯖꯔꯣꯅ ꯏꯁꯤꯡꯗꯨ ꯈꯤꯛꯑꯦ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯗꯒꯤꯗꯤ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔ ꯃꯆꯥ ꯑꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯅꯁꯨꯌꯥ ꯃꯥꯇꯥꯖꯤꯅ ꯄꯝꯃ ꯂꯩꯕꯗꯣ ꯑꯉꯥꯡꯗꯨꯁꯨ ꯂꯩꯍꯧꯔꯦ ꯃꯀꯣꯛ 3 ꯃꯈꯨꯠ 6 ꯃꯈꯣꯡ 2 ꯃꯁꯥꯅ 1 ꯑꯗꯒꯤ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔꯗꯨ ꯁ꯭ꯋꯌꯝ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ
ꯑꯗꯒꯤ ꯄꯥꯔꯕꯇꯤ, ꯂꯛꯁꯃꯤ, ꯁꯔꯁꯋꯇꯤ ꯃꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇ ꯊꯣꯔꯛꯑꯦ. ꯑꯗꯣ ꯕ꯭ꯔꯍ꯭ꯃꯥ ꯕꯤꯁꯅꯨ ꯃꯍꯦꯁ꯭ꯋꯔꯗꯨꯅ ꯁꯇꯤ ꯑꯅꯨꯁꯌꯥꯒꯤ ꯆꯥꯡꯌꯦꯡꯗ ꯄꯦꯟꯈꯔꯦ. ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯂꯣꯛꯇ ꯍꯜꯂꯒꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯨꯜꯂꯒ ꯑꯣꯏꯈꯤꯕ ꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯤ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯖꯔꯣ. ꯑꯗꯨꯅ ꯅꯪꯒꯤ ꯁꯇꯤ ꯙꯔꯃꯗ ꯑꯩꯈꯣꯏ ꯄꯦꯜꯂꯦ ꯍꯥꯏꯔꯒ ꯗꯠꯇꯥꯇ꯭ꯔꯦꯌꯥ ꯍꯥꯏꯗꯅ ꯃꯃꯤꯡ ꯐꯥꯎꯈꯤꯗꯣꯏꯅꯤ. ꯑꯗꯨꯅ ꯂꯣꯛꯇ ꯍꯟꯈ꯭ꯔꯦ. ꯃꯥꯒꯤ ꯂꯣꯛꯇ ꯕ꯭ꯔꯍ꯭ꯃꯂꯣꯛꯇ ꯕ꯭ꯔꯍ꯭ꯃꯥ ꯍꯟꯈ꯭ꯔꯦ, ꯀꯩꯂꯥꯁꯇ ꯁꯤꯕꯖꯤ ꯍꯟꯈ꯭ꯔꯦ, ꯑꯗꯩ ꯕꯩꯀꯨꯟꯊꯗ ꯕꯤꯁꯅꯨ ꯚꯒꯋꯥꯟ ꯍꯟꯈ꯭ꯔꯦ. ꯑꯗꯩ ꯑꯇꯣꯞꯄ ꯑꯃ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ. ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯗꯨ ꯆꯥꯛ ꯆꯥꯔꯒ ꯁꯦꯕꯥ ꯁꯇꯤꯅꯤ. ꯆꯥꯛ ꯆꯥꯕꯒꯤ ꯁꯦꯕꯥ ꯇꯧ ꯂꯩꯔꯝꯕ. ꯑꯗꯩ ꯏꯁꯤꯡ ꯋꯥꯠꯂꯦ, ꯏꯁꯤꯡ ꯄꯤꯔꯤ. ꯑꯗꯒꯤ ꯍꯌꯤꯡ ꯌꯥꯝ ꯄꯥꯏ, ꯑꯗꯨꯅ ꯍꯌꯤꯡ ꯍꯨꯝꯃꯤ ꯀꯟꯅ. ꯑꯗꯩ ꯏꯟꯖꯥꯡ ꯋꯥꯠꯂꯦ, ꯏꯟꯖꯥꯡ ꯄꯤꯔꯤ. ꯑꯗꯨꯃꯥꯏ ꯃꯅꯥꯛꯇ ꯐꯝꯃ ꯂꯩꯕ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕ. ꯑꯗꯨꯗ ꯚꯒꯋꯥꯟ ꯕꯤꯁꯅꯨꯁꯦ ꯃꯥꯅ ꯑꯇꯣꯞꯄ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯃ ꯑꯣꯜꯂꯒ ꯕꯦꯁꯇꯣ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯒꯤ ꯕꯦꯁ ꯙꯥꯔꯟ ꯇꯧꯔꯒ ꯂꯥꯛꯑꯦ, ꯐꯤꯖꯦꯠꯇꯨ ꯁꯦꯠꯂꯒ. ꯑꯗꯨꯗꯨꯒ ꯚꯤꯛꯁꯥ ꯍꯥꯞꯄꯤꯌꯨ, ꯚꯤꯛꯁꯥ ꯄꯤꯌꯨ, ꯚꯤꯛꯁꯥ ꯄꯤꯌꯨ, ꯚꯤꯛꯁꯥ ꯂꯥꯛꯏ, ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯅꯣ ꯑꯔꯩꯕ ꯄꯤꯌꯨꯅ ꯍꯥꯏ. ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯈꯤꯕ? ꯍꯧꯖꯤꯛꯇꯤ ꯁꯪꯗꯦ, ꯉꯥꯏꯍꯥꯛꯇꯪ ꯚꯤꯛꯁꯥ ꯃꯍꯥꯁꯣꯏ ꯁ꯭ꯋꯥꯃꯤꯖꯤ ꯍꯧꯖꯤꯛꯇꯤ ꯁꯪꯗꯦ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤ. ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯚꯤꯛꯁꯥꯗꯣ ꯀꯔꯤ ꯄꯥꯝꯕꯅꯣ ꯑꯩꯒꯤ ꯁꯤꯗꯒꯤ ꯑꯔꯩꯕꯗꯣ ꯑꯗꯨꯝ ꯍꯥꯞꯆꯒꯦ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯁꯪꯗꯦ ꯍꯥꯏ. ꯑꯗꯨ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯗꯨꯅ ꯕꯤꯁꯅꯨ ꯚꯒꯋꯥꯟ ꯑꯣꯜꯂꯒ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯑꯣꯜꯂ ꯂꯥꯛꯏꯗꯣ. ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯂꯩ, ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯁꯥꯙꯅꯥ ꯇꯧꯗꯧꯕ ꯃꯌꯥꯝ ꯂꯩ. ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗꯣ, ꯃꯥꯏ ꯆꯥꯛ ꯆꯥꯕꯗꯣ ꯑꯩ ꯉꯥꯏ ꯉꯝꯃꯣꯏ, ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯥꯞꯄꯨ ꯍꯥꯏ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯀꯩ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯇꯤ ꯁꯪꯗꯦ, ꯑꯗꯨꯅ ꯉꯥꯏꯒꯦ ꯍꯥꯏꯔ ꯉꯥꯏꯌꯨ, ꯉꯥꯏꯔꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯆꯠꯄꯤꯈꯤ ꯂꯦꯡꯕꯤꯈꯤ ꯇꯥꯕꯅꯤ, ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯍꯥꯏ. ꯑꯗꯣ ꯑꯗꯨꯗꯤ ꯁ꯭ꯔꯥꯞ ꯇꯧꯔꯅꯤ ꯅꯪ, ꯄꯣꯠ ꯅꯪ ꯍꯧꯖꯤꯛ ꯗꯥꯟ ꯄꯤꯗ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯕ꯭ꯔꯍ꯭ꯃꯆꯥꯔꯤꯗꯨꯅ ꯍꯥꯏ. ꯁ꯭ꯔꯥꯞ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦꯔꯥ ꯁ꯭ꯋꯥꯃꯤꯖꯤ, ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯁꯦꯕꯥ ꯇꯧꯕ, ꯑꯗꯣꯝꯒꯤ ꯍꯧꯖꯤꯛ ꯄꯣꯠ ꯗꯥꯟ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯂꯩꯕꯅꯣꯗꯣ ꯌꯦꯡꯗꯧꯗꯣ ꯃꯇꯝ ꯂꯩꯇꯦ, ꯁꯪꯗꯦ. ꯑꯗꯩꯗꯤ ꯕꯤꯁꯅꯨ ꯚꯒꯋꯥꯟꯗꯣ ꯁ꯭ꯋꯌꯝ ꯕꯤꯁꯅꯨ ꯚꯒꯋꯥꯟ ꯑꯣꯏꯅ ꯁ꯭ꯋꯌꯝ ꯊꯣꯔꯛꯑꯦ. ꯑꯗ ꯑꯩ ꯕꯤꯁꯅꯨ ꯚꯒꯋꯥꯟꯅꯤ, ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯔꯨꯒꯦꯅ ꯂꯥꯛꯏꯅꯤ, ꯑꯗ ꯍꯧꯖꯤꯛꯃꯛ ꯄꯤꯗ ꯌꯥꯔꯣꯏ ꯍꯥꯏ. ꯕꯤꯁꯅꯨ ꯑꯣꯏꯒꯦꯔꯥ ꯕ꯭ꯔꯍ꯭ꯃꯥ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯒꯦ, ꯑꯩ ꯍꯧꯖꯤꯛ ꯁꯪꯗꯦꯗꯤ ꯁꯪꯗꯦ, ꯑꯗꯨꯅ ꯀꯣꯟꯅ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯒꯦ ꯍꯥꯏꯔꯗꯤ ꯉꯥꯏꯕꯤꯔꯣ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯦ, ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯍꯥꯏ. ꯑꯗꯩ ꯚꯒꯋꯥꯟ ꯕꯤꯁꯅꯨ ꯍꯥꯏ, ꯑꯗꯨꯗꯤ ꯐꯝꯐꯝꯗꯤ ꯑꯃꯈꯛꯇꯪ ꯄꯤꯌꯨꯗꯅ, ꯐꯤꯗꯥꯗꯤ ꯑꯃꯇ ꯊꯥꯎꯗꯅ ꯍꯥꯏ. ꯐꯤꯗꯥꯁꯨ ꯑꯃꯐꯥꯎ ꯂꯩꯇꯦ, ꯐꯤꯗꯥꯁꯨ ꯐꯝꯅꯅꯕ ꯑꯇꯣꯞꯄ ꯐꯤꯗꯥ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯐꯥꯎ ꯂꯩꯇꯦ. ꯑꯗꯣ ꯆꯦꯛ ꯑꯃ ꯂꯩꯔꯝꯃꯦ ꯃꯅꯥꯛꯇꯨꯗ, ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯤꯗꯣ, ꯍꯌꯤꯡꯗꯨ ꯀꯟꯅ ꯍꯨꯝꯃꯤ. ꯑꯗꯨꯗꯨꯒ ꯆꯦꯛꯇꯨ ꯇꯥꯞ ꯂꯥꯎ ꯄꯥꯏꯔꯦ ꯃꯈꯨꯠ ꯑꯣꯏꯗꯅ. ꯑꯗꯨꯒ ꯉꯥꯏꯒꯦ ꯍꯥꯏꯔꯗꯤ ꯁꯤꯗ ꯐꯝꯕꯤꯌꯨꯅ ꯂꯪꯉꯦ ꯚꯒꯋꯥꯟ ꯕꯤꯁꯅꯨꯗ. ꯑꯗꯨꯗꯨꯒ ꯚꯒꯋꯥꯟ ꯕꯤꯁꯅꯨꯅ ꯑꯗꯨꯗꯩꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯀꯤ ꯆꯦꯛ ꯃꯊꯛꯇꯨꯗ ꯐꯝꯈꯤ. ꯋꯥꯔꯤꯒꯤ ꯋꯥꯅꯤ, ꯁꯇꯤꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯛꯇꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ. ꯑꯗꯨꯅ ꯁꯥꯁꯇ꯭ꯔꯗ ꯍꯥꯏ, ꯒꯨꯔꯨꯒ ꯏꯁꯣꯔꯒ ꯄꯨꯟꯅ ꯂꯥꯛꯑꯕ ꯑꯃꯠꯇꯗ, ꯑꯗꯨꯑꯣꯏꯗꯤ ꯏꯁꯣꯔ ꯍꯥꯟꯅ ꯈꯨꯔꯨꯝꯒꯗ꯭ꯔꯥ ꯒꯨꯔꯨ ꯍꯥꯟꯅ ꯈꯨꯔꯨꯝꯒꯗ꯭ꯔꯥ? ꯒꯨꯔꯨ ꯍꯥꯟꯅ ꯈꯨꯔꯨꯝꯗꯧꯅꯤ, ꯏꯁꯣꯔꯅ ꯀꯣꯟ ꯈꯨꯔꯨꯝꯃꯨ ꯍꯥꯏ. ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ? ꯏꯁꯣꯔꯅ ꯁꯥꯎꯔꯕ, ꯏꯁꯣꯔꯅ ꯄꯦꯟꯗ꯭ꯔꯕ, ꯑꯗꯨꯗꯤ ꯒꯨꯔꯨꯅ ꯀꯟꯕꯤꯕ ꯉꯝꯃꯦꯕ. ꯒꯨꯔꯨꯅ ꯁꯥꯎꯔꯕ, ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯉꯝꯗꯦꯕ. ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗꯨꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯌꯨꯝꯗꯗꯤ. ꯑꯗꯣ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯒꯗꯤ ꯏꯁꯣꯔꯅꯕꯨ ꯀꯟꯕꯤꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨ ꯎꯠꯀꯦ ꯍꯥꯏꯗꯅ ꯃꯇꯥꯡꯁꯤꯗ ꯎꯠꯄꯩ ꯋꯥꯅꯤ. ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯕ ꯁꯥꯎꯗꯕ ꯍꯥꯏꯁꯤꯗꯤ, ꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯁꯃꯥꯖꯗ ꯂꯩꯃꯤꯟꯅꯔꯦ, ꯃꯄꯨꯔꯣꯏꯕꯗꯨꯒ ꯃꯥꯒꯤ ꯙꯔꯃ ꯄꯇꯅꯤꯗꯨꯒ ꯅꯨꯄꯤꯗꯨ ꯂꯩꯃꯤꯟꯅꯗꯣꯏꯅꯤ. ꯑꯗꯣ ꯅꯨꯄꯤꯅ ꯁꯥꯎꯕꯁꯨ ꯐꯠꯇꯦ, ꯅꯨꯄꯥꯅ ꯁꯥꯎꯕꯁꯨ ꯐꯠꯇꯦ. ꯑꯗꯨꯗꯤ ꯑꯃꯠꯇ ꯐꯠꯇꯦ. ꯑꯗꯨꯅ ꯁꯇꯤ ꯍꯥꯏꯁꯦ ꯀꯔꯤꯕꯨ ꯀꯧꯒꯦꯕꯨ,
ꯆꯤꯡ ꯂꯦꯝꯕꯕꯨ ꯁꯇꯤ ꯀꯧꯋꯦꯕ ꯑꯗꯨꯒꯤ ꯆꯤꯡ ꯂꯦꯝꯕꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯦꯝꯈ꯭ꯔꯕꯅꯣ ꯍꯥꯏꯕꯕꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯀꯔꯤꯝꯐꯥꯎ ꯉꯥꯡꯕꯕꯨ ꯉꯝꯃꯔꯣꯏꯗꯕ ꯀꯔꯤꯝꯐꯥꯎ ꯇꯧꯕꯕꯨ ꯉꯝꯃꯔꯣꯏꯗꯕ ꯔꯦꯁꯄꯦꯛꯇꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯏꯖꯠꯇꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯗꯨꯕꯨ ꯁꯇꯤ ꯀꯧꯏ ꯉꯁꯤꯒꯤꯗꯤ ꯃꯈꯥ ꯅꯩꯅꯒꯗꯧꯕ ꯌꯥꯝ ꯂꯩꯔꯤ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯅꯩꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯋꯥ ꯀꯃꯥꯏꯅ ꯉꯥꯡꯅꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗ ꯂꯣꯏꯅꯃꯛ ꯂꯩꯈ꯭ꯔꯦ ꯋꯥꯍꯩꯗ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯃꯤ ꯑꯃꯅ ꯊꯥꯡꯅ ꯄꯥꯏꯔꯒ ꯍꯥꯠꯀꯦꯅ ꯂꯥꯛꯑꯕ ꯑꯗꯨꯐꯥꯎꯗ ꯃꯥꯒꯤ ꯊꯥꯡꯗꯣ ꯇꯥꯈ꯭ꯔꯗꯧꯅꯤ ꯍꯥꯠꯄ ꯉꯝꯃꯔꯣꯏꯗꯧꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯅ ꯂꯥꯛꯑꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯋꯥꯍꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯍꯥꯏꯔꯕ ꯑꯊꯣꯠꯄ ꯋꯥꯍꯩ ꯑꯃꯦꯡꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦꯅ ꯂꯥꯛꯏꯗꯣ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯗꯅ ꯆꯠꯈ꯭ꯔꯗꯧꯅꯤ ꯁꯤꯒꯤ ꯃꯒꯨꯟ ꯃꯌꯥꯝꯁꯦ ꯁꯤꯕꯨ ꯀꯔꯤ ꯀꯧꯒꯦꯕꯨ ꯁꯇꯤꯗ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯔꯤ ꯀꯧꯒꯦꯕꯨ ꯕ꯭ꯔꯍ꯭ꯃꯆꯥꯔya ꯄꯥꯂꯟ ꯍꯥꯏꯗꯣ ꯑꯗꯨꯗꯩꯗ ꯌꯥꯎꯈ꯭ꯔꯗꯣꯏꯅꯦꯕ ꯅꯨꯄꯤꯒꯤꯅ ꯁꯇꯤ ꯍꯥꯏꯔꯦ ꯅꯨꯄꯥꯒꯤꯅ ꯕ꯭ꯔꯍ꯭ꯃꯆꯥꯔya ꯍꯥꯏꯔꯦ ꯑꯃꯠꯇꯅꯤ ꯅꯨꯄꯥꯒꯤꯅ ꯕ꯭ꯔꯍ꯭ꯃꯆꯥꯔya ꯍꯥꯏꯔꯦ ꯅꯨꯄꯤꯒꯤꯅ ꯁꯇꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯥꯏ ꯄꯥꯂꯟ ꯇꯧꯒꯗꯕ ꯅꯤꯌꯝꯗꯨꯅ ꯇꯣꯉꯥꯟ ꯈꯔ ꯈꯦꯠꯅꯔꯛꯄꯩ ꯋꯥꯅꯤ ꯋꯥꯍꯩꯅ ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯃꯈꯥ ꯃꯊꯪꯒꯤ ꯁꯠꯁꯪꯒꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯇꯧꯅꯤ ꯑꯩꯈꯣꯏ ꯁꯇꯤ ꯑꯣꯏꯅꯅꯕ ꯀꯔꯤ ꯉꯥꯡꯐꯝ ꯊꯣꯛꯏ ꯀꯔꯤ ꯍꯥꯏꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯁꯥꯁꯇ꯭ꯔꯗ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕꯒꯤꯅꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯅꯨꯄꯤ ꯑꯃꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯍꯧꯔꯗꯧꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯃꯕꯨ ꯄꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯥꯁꯇ꯭ꯔꯗ ꯏꯕꯅꯤ ꯀꯅꯥꯒꯨꯝꯕ ꯇꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯍꯥꯏꯗꯧꯅꯣꯕꯨ ꯇꯣꯝꯕ ꯂꯥꯛꯏ ꯍꯥꯏꯁꯦ ꯍꯥꯏ ꯌꯥꯗꯦꯕ ꯀꯔꯤ ꯍꯥꯏꯗꯧꯅꯣꯕꯨ ꯇꯣꯝꯕꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯆꯦ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯆꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯅꯠꯇ꯭ꯔꯒ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯄꯜꯂ ꯍꯥꯏꯗꯧꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯇꯣꯝꯕ ꯂꯥꯛꯏ ꯍꯥꯏꯗꯧ ꯃꯍꯨꯠꯇ ꯑꯟꯖꯂꯤ ꯍꯥꯏꯔꯁꯤ ꯑꯟꯖꯂꯤꯒꯤ ꯃꯄꯥ ꯂꯥꯛꯏ ꯅꯠꯇ꯭ꯔꯒ ꯑꯟꯖꯂꯤꯒꯤ ꯃꯕꯨꯡ ꯂꯥꯛꯏ ꯅꯠꯇ꯭ꯔꯒ ꯑꯟꯖꯂꯤꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯑꯝꯃꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯧꯅꯦꯕ ꯍꯥꯏꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯕ ꯌꯥꯗꯦ ꯁꯤ ꯇꯥꯔꯨꯀꯥꯟꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯍꯥꯏ ꯌꯥꯗ꯭ꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯃꯔꯝ ꯂꯩ ꯃꯊꯪꯒꯤ ꯁꯠꯁꯪꯒꯗ ꯅꯩꯅꯔꯁꯤ ꯅꯨꯄꯥꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯄꯟꯕꯁꯦ ꯐꯠꯇꯦ ꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕꯨ ꯃꯔꯝ ꯑꯃꯇꯪ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯃꯊꯪꯒꯤ ꯁꯠꯁꯪꯒꯗ ꯁꯥꯡꯅ ꯅꯩꯅꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕꯨ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯗꯧꯅꯤ ꯏꯃꯨꯡꯗ ꯁꯥꯎꯅꯔꯛꯑꯗꯧꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯊꯣꯛꯇꯅꯕꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯥꯁꯇ꯭ꯔꯗ ꯍꯥꯏꯔꯤꯁꯦ ꯃꯅꯨꯡꯗ ꯑꯔꯊ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯗꯕꯅꯤꯅ ꯂꯥꯟꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒꯤ ꯍꯥꯞꯆꯟꯕꯗꯣ ꯑꯗꯨꯗꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯂꯥꯟ ꯍꯧꯔꯛꯄꯁꯨ ꯌꯥꯎꯔꯦ ꯐꯦꯃꯤꯅꯤꯖꯝ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯦꯃꯤꯅꯤꯖꯝ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯩꯅꯔꯁꯤ पूर्णमदः पूर्णमिदं पूर्णात् पूर्णमुदच्यते पूर्णस्य पूर्णमादाय पूर्णमेवावशिष्यते ओम शांति सद्गुरु भगवान की जय Yom Swami Gandhi Imai Biem Binodini Gize Haringai Loi Kham Nai Dabagumbani Ing Bata Pangang Pada Isu Dem College Secretary wearing it. Imai Biem Gataloina Hoy. ꯊꯦꯡꯅꯕꯤꯍꯧꯕ꯭ꯔꯥ ꯑꯗꯨꯕꯨ ꯁꯇꯤ ꯀꯧꯏ ꯑꯗꯨꯒꯤ ꯆꯤꯡ ꯂꯦꯝꯕꯗꯣ ꯑꯗꯨꯅꯤ ꯁꯇꯤ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇꯅ ꯁꯇꯤ ꯅꯠꯇꯦ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯂꯩꯕꯗꯨꯗꯤ ꯃꯤꯅ ꯗꯦꯐꯤꯅꯤꯁꯟ ꯀꯣꯟꯅ ꯅꯨꯄꯥ ꯈꯔꯅ ꯍꯥꯞꯆꯟꯈꯤꯕꯩ ꯋꯥꯅꯤ Imai Biem na Haibasi Duki Matik Faze ꯍꯣꯏ ꯑꯩꯈꯣꯏꯅ ꯆꯥꯝꯃꯩ ꯃꯅꯨꯡꯗ 1% ꯕꯣ ꯂꯧꯕ ꯉꯝꯗꯦ ꯍꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯞꯅ ꯉꯥꯡꯕ ꯅꯨꯡꯁꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯃꯠꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯏꯃꯥ ꯏꯕꯦꯝꯅ ꯑꯩꯈꯣꯏꯗ ꯁꯤꯖꯤꯟꯅꯕꯤꯔꯝꯕꯁꯦ ꯍꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯁꯥꯎꯅ ꯉꯥꯡꯕ ꯑꯃꯨꯛꯇ ꯊꯦꯡꯅꯍꯧꯗꯦ ꯏꯃꯥꯁꯤꯅ ꯉꯥꯡꯕꯗ
ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯏꯕꯦꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯕꯁꯦ ꯍꯣꯏ ꯊꯦꯡꯅꯖꯍꯧꯋꯤ ꯅꯣꯡꯃ ꯃꯥꯅ ꯏꯪꯂꯤꯁꯀꯤ ꯂꯦꯛꯆꯔ ꯑꯃ ꯄꯤꯕ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯁ꯭ꯋꯥꯃꯤ ꯑꯩꯈꯣꯏꯒꯤ ꯄꯕꯤꯇ꯭ꯔꯥꯅꯟꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯄꯤꯇꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯩ ꯃꯇꯝꯁꯤꯗ ꯍꯣꯏ ꯁ꯭ꯋꯥꯃꯤꯁꯨ ꯌꯥꯎꯕ ꯃꯇꯝꯗꯨꯗ ꯍꯣꯏ ꯑꯣꯟꯊꯣꯛꯅ ꯃꯥꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯋꯥꯡꯈꯩꯒꯤ ꯂꯩ ꯃꯆꯨꯅ ꯀꯨꯞꯅ ꯍꯠꯄ ꯑꯃ ꯃꯀꯣꯛꯁꯨ ꯈꯨꯝꯃꯤ ꯈꯔ ꯍꯥꯏꯐꯦꯠ ꯍꯣꯏ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃ ꯂꯤꯠꯂꯒ ꯃꯀꯣꯛꯁꯦ ꯍꯥꯏꯐꯦꯠ ꯈꯨꯝꯃꯒ ꯃꯗꯨꯗ ꯃꯥꯅ ꯏꯪꯂꯤꯁꯇ ꯉꯥꯡꯉꯛꯄꯁꯤꯒꯤ ꯈꯣꯟꯊꯣꯛ ꯐꯖꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯣꯏ ꯑꯁ ꯇꯥꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯍꯣꯏ ꯃꯇꯝꯗꯨ ꯏꯂꯦꯝꯁꯨ ꯂꯦꯝꯕ ꯋꯥꯡ ꯆꯥꯎꯕꯒ ꯃꯥꯒꯤ ꯀꯝꯄ꯭ꯂꯦꯛꯁꯟꯗꯨꯒ ꯑꯗꯒꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯁ ꯑꯣꯟꯊꯣꯛꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯣꯏ 1977ꯗ ꯍꯣꯏ ꯃꯇꯝꯗꯨꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯇꯤ ꯑꯅꯨꯁ꯭ꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯇ꯭ꯔꯤ ꯀꯩꯅꯣꯗ ꯁ꯭ꯋꯥꯃꯤꯗꯨꯒꯤ ꯑꯇ꯭ꯔꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏ ꯑꯇ꯭ꯔꯤ ꯑꯇ꯭ꯔꯤ ꯍꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯔꯤꯁꯤꯅꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁ꯭ꯋꯥꯃꯤꯖꯤ ꯈꯨꯔꯨꯝꯖꯔꯤ ꯍꯔꯦ ꯌꯥꯝ ꯀ꯭ꯔꯤꯁꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔꯗꯤ ꯇꯥꯈ꯭ꯔꯦ ꯑꯗꯨ ꯍꯣꯏ ꯌꯥꯝ ꯀꯨꯏꯅꯗꯤ ꯀꯥꯟꯅꯈ꯭ꯔꯕ ꯑꯗꯨ ꯋꯥꯔꯤꯗꯨꯗꯤ ꯅꯤꯡꯁꯤꯡꯖꯔꯤꯕ ꯃꯃꯤꯡ ꯃꯊꯥꯗꯤ ꯌꯥꯝ ꯐꯖꯅ ꯈꯪꯕꯗꯣ ꯑꯅꯨꯁꯤꯌꯥꯕꯨꯗꯤ ꯐꯖꯅ ꯈꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯗꯨꯁꯨ ꯀꯥꯎꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯍꯟꯁꯤꯡ ꯂꯤꯕꯤꯔꯝꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯗꯠꯇꯥꯇ꯭ꯔꯦꯌꯥꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯍꯥꯟꯅꯗꯤ ꯈꯔ ꯊꯥꯖꯈꯤꯕꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁ꯭ꯋꯥꯃꯤꯖꯤꯅꯤ ꯉꯁꯤ ꯑꯃꯨꯛ ꯐꯖꯅ ꯂꯤꯕꯤꯕꯁꯤꯗ ꯑꯩꯅ ꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯖꯩ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯒꯨꯔꯨꯗꯦꯕꯒꯤ ꯀ꯭ꯔꯤꯄꯥꯅꯤ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯕꯤꯒꯗꯕ ꯂꯩꯔꯒꯗꯤ ꯆꯠꯊꯕꯤꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯔꯤ ꯑꯣꯝ ꯖꯔꯤ ꯁ꯭ꯋꯥꯃꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯤ ꯑꯣꯝ